Jiribamdagi, Udharbondagi, Lakhipurdagi, Silchardagi, Mafam Kaya Kayadagi, Hojik Baam Rizapta leiba Patta ima hairaga khangnariba, Mafam aduda Mayamna Chatlaga Layengba Kayabu Phagani haiduna hotnariba, Mafam adu Hojik Yum Mangbadagi, Numit kharani khak lepkhigani haiduna takpirakpadagi Mayamda Pauzelasi Aigi Magadagi Pijabani. Maramaduna Kanagumana Anakpada leiba khangde, Arapada leiba khangde, Pawasibu Tabi Baleragadi, Equina, Samin Naruriba, Mogi phone number Gumba Kanagumana Khangbi Hobataragadi, video si Tabo Kamakoida, share to Winabasu Gidamatasun Singzari. Hayangsi leibakpokpa numitni, leibakpokpa sangon senga thangja kaka hangbani, ado leibakpokpa numit haibase hayangni, matam leite ngasigi nungthangsiga kanagumana chakadauba numit humni hayangna loire kaina khanbiba isinau mayamdo makhoida amuktang masigi pause johanbiu kaigino haibadi asaigi chaluraga gari bhara tingaga tokani haibasi kak ekhoi mayamna khanbiraga keno tausi ma japausi johanbinasi aduga lagliba tang 13 leibakpokpa numitni ko asiso November gi tang 13 asidagi amuka manaa piba haugani haibasi masu mayamda paujal pijari lakliba November gi tang 13 asigagi amuka manaa pibagi thabak chathajagani loinana ai akuppa marolgi damak contact number haijarake kenondasu mathaktasu ina leire amuka haijarake contact number 6900444060 atopa number amaga muk haijarake 9101568811 haiba number sing asida akuppa marolgi damak contact tawinabagi damak tu ningsingjari.